BJP lengakna drug ki mayokta chathariba thabak sing namthakni haina Manipur High Court ta NAV ki additional SPTH Brinda gi mathakta chathakiba criminal contempt case amagi Brinda na pisin kiba affidavit ta phongdokre. Chandel ADC ki chairman Lukhosai Jau amadi atopa miyoi taret ka konana lupa crore kya gi drug ki case ta court ki chatna kanglon thugai amadi Facebook post ama thagat lubagi ngarang Manipur High Court ta criminal contempt case athaki affidavit aduda Facebook ta akanba fazatba wahai kya phongdokiba du ngakpiu haina panladuna wahai sing adu miyoi amakhakta da sizinabane amadi constitution ge article 19(1) clause A gi matung ina pungning ge apamba phongdokpada thingpham thokte Maram chadana chenari basingbu bail pikibagi yaningdaba phongdokpani lisingani tara nipan gi June tara mapanda drug amadi senfam kya fagat kiba police team aduna operation chatharingaida BJP gi vice president amana operation loishanaba wafam thamlaki thangnaba numit June gi tangkunda hairiba miyoi asina fariba Lukhosai Jau asi olis koba amagi machin manauni amadi fariba miyoi sing thadoknaba hairaki haina affidavit aduda palli